अहानबदा मरुय पाउ मणिपुरक सुबा नुपिलाल निंगसिंग थौरम मणिपुर की वांगमा यावना मफम कयादा पाक्सना पांगथोखरे मणिपुरदा निसा सिजनबगी चांग खंगौदना वानखलकलिबा असि थिंगौनबा अहुम सुबा नुपिलाल अमा मथौ तारकले हाइना चीफ मिनिस्टर एन बिरेन हाइख्रे अमदे CAB पास तौख्रब मतुंग नॉर्थ ईस्ट की स्टेट सिंगदा CAB की मायोक्ता मियाम की खोंजंग चंगसिन लेप्ट्री असम अमसुंग त्रिपुरादा हौजेक मियामना हिंसा यावना अकनबा खोंजंग चंगसिली खुरमजरे टाइम्स ऑफ मणिपुर की मणिपुरी पाउ मियंग ताबिरबा मैम पुनुमपु ASHAPRIYA ना तराम नोकचरे ngasi maru पाउ सिंग मचा खाइन पिजरे मणिपुरदा निसा सिजनबगी चांग खंगौदना वांखलकलिबा सिगी थिंगहौनबा अहुम सुबा नुपिलाल अमा मथौ तारकले हाइना चीफ मिनिस्टर एन बिरेन हाइख्रे मणिपुर लैंगाकना सिंदुना ngasi नुपिलाल मेमोरियल कॉम्प्लेक्स ता पांगथोकिबा मणिपुरक सुबा नुपिलाल निंगसिंग थौरमगी नुमित की निंगसिंग थौरमदा थोइबा मिथुंगनेंगी ओइबा वारोल पिरदुना मणिपुर के चीफ मिनिस्टर ना मखा तारदुना मणिपुर की पुवारी ओइदुना लेहौरबा अहानबा अमदि अनिसुबा नुपिलाल ना मियामदा पिखिबा पाउजेल अदु ग्रासरूट यौना खंगहंदुना नुपिलाल गी आत्रा खंगना निंगसिंग नुमिदसी हेना चाउना पांथोकनबा होनसी लमदम असिगी इमा सिंगना थेंगनखिबा लाल अदुना मियामदा पिबा पाउजेल अदु तुंगी मियामदा हेना खंगनबा होनबदा ngasiगी नुमित असिना चाउना मतेंग ओइगनी माकना मखा तारदुना मालेमगी नुपी सिंगा येंगनबदा मणिपुर की नुपी सिंगना हिरम कयादा मांगजिल थादुना चटले हौजिक पालिबा लेंगागसिनसु मणिपुरदा नुपी सिंगी थाक हेना वांगना थमनबगिदमक तोंगान तोंगानबा थबक थौरम कया पाइखतुना लाकली हाइखि मतम टाइम पासिंग की नतब ए फंक्शन नम लेने नंगा फम कारोगा लेखर कल म तौदु नतब मसिगी मीनिंग लेहनब मसिगी मैसेज मयाम से ग्रास रूट यहोनब देन ओनली एफिगे सोसाइटी से द नेशनलिज्म की हैंकलकनी नेशनलिज्म हैंकल कांदनी अखोगी अफब सोसाइटी एम अखोद लाकदुस मिपुंग खुदिंग द मागी मजाति की नुंसीबा मरमदम की नुंसीबदु वखलदु संग्रकांदनी अखोद अफब समाज अफब स्टेट अफब लेबाक अमा ओइरकदुरिबसे इंडिया गवर्नमेंट से कयाम यामना नुपी सिंगु नुंसी नुपी सिंगु व्यवहार तोगे हैबदो मदुगी प्रेसिडेंट गवर्नमेंट सिंगना पीखिबा स्टेटमेंट दो मदुना सब चारबा खुदम ममने कोई थौरमपु ओइकिबा डेप्यूटी चीफ मिनिस्टर वाई जॉय कुमारना माकी ओबे वारोल पिरदुना लमदम असिगे इमा सिंगना लौरंबा थौदांग सिंग अदु ngasiगी मिरोलना कौफम थोकते मखोइगी मथौना लिंगजेल अमदे अपुनबगी थौना अदु ngasiगी नुपी ओइबी सिंगदा सुचेली हाइना हौकिबा नुपी लालगी थौदोक सिंगबु नहोंगना ननिंगसिंखि सुमाय दो नुपी में लौगिबा अदुगुंबगी थौदांग दो काउदनबा हैना अदु ngasi इसकुम नुमित सिदा कोई थौना फरबी इमासिंग अदु अदुगा पिंगा मदु कोई अमोना निंगसिंगसी अमोना मोइदा सदांजलि नेली कच्ची अदुगा मोइना कथोकिबा अदुगा मोइना कनो तो निबले बाकी दमक खनगिबा मियाम खनबदो अखोय निंगसिंगगा अखोयसु मखोयगी मतौ तमजरगा कोई मियाम की दमकता थौरम अदुगा मरी लेना चीफ मिनिस्टर ना लुचिंगदुना नुपिलाल की खुबमदा मियामना हैकत लेकत तमदुना इकाई खुमनबा उठके तोंगान तोंगानबा एसोसिएशन सिंगी लीलारोय सिंगना सानबा नुपिलाल की लीला उठके अमदे थौरम अदुगी मांगोइना नुपिलाल निंगसिंग लमजेन सु पांगथोखि मणिपुर की मफम कयादा पांगथोकनबगुम मरिफु सुबा नुपिलाल की थौरम ngasi नॉर्थ ईस्ट इंडिया डेवलपमेंट पार्टी NEIDP ना सुसिंदुना तेरा सापम लेरक्ता लैबा पार्टी असिगी ऑफिस ता पांगथोखरे ngasi की थौरम अदुदा पार्टी की मियोय कयाना इंकुमजा लिसिंग अमगा चमापन सुपना मरी अमदे लिसिंग अमगा चमापन कुंट्रा मापन की नुपिलाल दा लैखिद्रबा थौना फरबा इमा सिंग की फोटो दा हैकत लेकत तमदुना इकाई खुमनबोदखे पांगथोकिबा थौरम अदुगा मरी लेना NEIDP मणिपुर स्टेट की प्रेसिडेंट डॉक्टर NG विजोय ना फोंदोकिबदा मणिपुर की पुवारीदा मुनाइदना लेहौरगदबा लिसिंग अमगा चमापन सुपना मरी अमसोंग लिसिंग अमगा चमापन कुंट्रा मापन की नुपिलाल अनिदा लमदमसिगी नुपी सिंगना लैबाक की दमक लौकिबा थौदांग अदु नहोंगना निंगसिंग हले खुनाय अमा अफबा माइकैदा पुरकनबा होनबदा नुपी सिंगी अचौबा थौदांग लै हाइबसी खंदुना अखोइना नुपी ओइबी सिंगबु ngak senbiba mathau tai
Amaromda nupi oibisingnasu kunaida makoigi thodang chawi haibasi kaudana thabak tawba tangai fade haiki. Asigumba nupi aikoigi samajgi Manipurda makoigi role ningsingba yai aikoina se hiram khudingmakta nupigi ngasi maksu KF ki tore CAB ki tore al framework agreement ki tore nupi singna mayong yaba makoina mamang thaba masi aikoigi maitei jati da nupi singi role asi aikoina kaidungina su kobam thokte prithvi manungda nupi khaktagi kaithen leiba haibase Manipur khaktadani haibase koi chauthok chadran leiribani ana sigumba wafam masi khara sing thamjaraga ma dugumba leikidraba ima ibn mayam punamaktubu ningsingjabadu ngasi koina phongdokchari All Manipur nupi marup Manipur kaithel nupi marup Khwairaman kaithel amadi Roadside Street Vendor Welfare Association apun sinduna Imphal ge temporary market ima kaithelda Marifu suba nupi lal ningsing thoram pangthokre thormadu da tongan nupi lupsingi luchingba sing amadi miyamna laikhidrabi thona farebi ima singi mafamda haikat leikat tamduna kai khundabut ke Palan thormadu ko mari lenana All Manipur nupi maruki president M Sakhina paumi sing da phongdora kibada puwari gi tangkak adu da lamdamasida khusem gi chak tang bathokduna ha ka launaraba matamda lamdamasigi nupi oibi singna haunaru batawduna haukiba ihoduna nupi singi thona adu mayek singna takle adubo kunaida nupi singna chobo thodang laurabasu ngasidi lamdamasidi punsi asi kadai fawba safarabagi haibasi achobo wahang ama aduma koire nupi angangi mathakta chathariba namja namtheknabagi thawong kaya asina nupi singda karamba miyeng yenglibagi haibasi nainaba matam oire maram aduna makhoigi punsibu hena masak khangbaga loinana ngaksen biba mathautai haiki Maru oiba thimdi ekoi nupi sing asidaida miyot minai kaya laiba adagi angang sing sidaida tongan ba makhalgi si akoi si miyoiba ama oina hingba matamda aduki matik khudong thiningai oiriba tanja se masidaida aikoina nupilan palola sidaida yumpham oira kan sidaida aikoi tongan ba issue kaya sidaida aikoi chap chana mayok nanaba aikoi tangdu laitaba punsi mada hingba ngamnanabagi khongjang kaya du daida matam amada ima singna lauramba thauna lingjen thaudang ado adumaina aikoi ngasisu Manipur da chap chana aikoi gi ima sing adugi tunginjaraga aikoi Manipur da chap chaba tangdu laitaba punsi mada hingnanabagi damakta aikoi lanthengnagani haiba wafam aduni aikoi ngasi thamjari Paugi marthana teme break ama lawzari Baldev, a premier study circle, holiday special, day camp, class 1 to 8 starting 11 December 2019, timing 11 a.m. to 2:30 p.m. Foundation course for class 9 and 10, subjects science, social science and mathematics, starting 16 December 2019. Registration on or before 10th December 2019. Van service available. Maximum 20 students per class for class 9 and 10. For more details, please visit Baldev, Uripok Khoisnam Lekai, Imphal. Ano wamadi nungai pa, government ki thaba ma soina phangba yaragani. ICS coaching center na 100% job phangnaba ki damakta guarantee pidun lagli. India ki oina sarkar ki thaba khwaidagi masing ena phangaliba ICS coaching center Imphal so hanagan. ICS ki thoidokba officers singdi course amakak ki preparation tawbiraga tongan ba department singi haibadi banking, railway, post office, home, teaching, defense, court haiba sing asida thabak line phangalagan. ICS ki teaching method na minute mari natraga manga changadaba question singbu second ahum natraga mari da solve to bangamale. Imphal da laiba ICS coaching center da boarding ki khudong chawju thamjari. For details please contact ICS coaching center Imphal Kasamthong Hodam Lairak Khurumjari Lamjingba finance na makhal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment singeba loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani. Amadi adom gi achinba thubagi damak mayamna wabiragano. Makhal khudingmaki gari kaya su bandan lawzari. Christmas ki oiba khadamba offer su pizari. Akupa marol gidamakta lengsinbirau Lamjingba Finance, Nagamapa Rims Road, opposite Nitayananda Temple, Natragana. Lamjingba Finance, Uripok, Havam Diwan Lekai. Aikoigi phone number 6909959834 da contact tobiro.
Riam mang ram da o mi kêu khôn gọi bù ni chẳng có Sangai Tuition Center. Admission open for revision course for class 10 and 12. Classes are going on. New foundation course for class 6 to 10 and 12. Classes commencing on 19 December. Mock tests will be held on every Sunday with spoken class for English and Hindi. Mathematical technique for better understanding and acquire more scientific knowledge. We also provide study materials. Vision for toppers. 10% fee concession for students of government schools. 20% fee concession for local students. 50% fee concession for physically challenged students. Hostel for boys and girls. Van service available. For details, please contact Sangai Tuition Center, Kokwa, or call us at 98561 55400 or 8787 690 436. Break matung na mayamu taram nokchare makata ba pau pizare. Manipurak suba nupilal ningsing thoram ngasi kaisampata leiba yumjau lairembi community hall da supang thokre. Amkil Kanglamai Poirei Leimarol KWWA Amauba Nupi Samas Tammi Chingmi Mapwak Chituwa amasung WWOK na punna sinduna pangtokiba thoram aduga mari leinana Kokomi ge assistant coordinator oiriba Jitendra Ningomba na phongdorakpada matamaduda ningthau amani British ki mayokta Imaibel Singna yumda leisanbagi mahutta lamdamasigi aruba tanja ama lakpa matamda leibakkidamak chongthokta yade haina thokiba Imaibel Singi thauna adu ngasigi inkhalakliba anauba mirol asina matung inba mathau tai khanbadagi thauramasi sinjabani haiki Mamangai matamada akoi ahanba nupilan haina khangnegiba 1904 do madu nataba 1939 degi horaga haitare madudagi akoigi matamduda leramba British singi akoigi ahenba akoigi lo yam semjalakpa aduga matamduda ningthok singi egi akanba akoigi keno mayam amna Manipuri miyam singda Manipuri praja mayam singda pikiba awaba se thing mayam singdo aduga loina adugi mayokta Manipuri miyam sing maru oina ima singna yamna kanba akoigi Sifu setting pigi bahidare the British ki edugumba sikano itias chu puwar disu yawbani ngasigi asumana ko khangner nupilan se Mahak na makha taraduna hai nakalamaromda Housing Inner Line Permit System asi chana halagani haibagi nungaiba leirabasu Citizenship Amendment Bill na soklaroi hairabasu lisingamaga chanipan humfutara humdoida Protection of Manipur People Bill da yaukiba content singadu yaurabra haibadu khangba mathautai maramasina ILP chanarabasu tumina laithokpiganu Manungda kari kari yauribage haibadu ngasigi leingakna atuba matamda khangan birakani haibagi thajaba lei haiki Hauji ILB machani haire ko sokhu nu aina li tokpudi ade modugi manung di yauriba sanakada magi niom niti mayam singdo amna atuba matamda Manipur lengakna so sujo sojunu tawbire kani haibagi thajaba koi miyam Manipur miyam da thamjaiduna Manipur lengakna sugumba magi mathokta ba magi kano mayam singdo rule and regulation madu yawgata content mayam singdo atuba matamda koi kano tawri haire haraga ekoi gi ngaklu ko be yaba indigenous people sing ilong missing ba koi kanba yaba amadi singtam animak tuna inclusive oi bomongda amana amu yana gada bama atu matam CMB ne nabagdamakta masi su matang sitanda sida haijige aseguma nupilala se male masida yamna tangna thok amukta thokidaba nupilani masina maram moireraga haukiba nupilan muning singjaduna ngasigi mirolna program phangsal kaya pangthoktuna saruk yajaba haibasi leisu katuna thorum kaya tawjaba haibase akhoigi tawham thokpa thodangni loinana masida ikhoina nupilan bu ningsing dadwa taragadi akhoina akhoigi Imaibel sinuma sak khangdaba mapa mapu khangdaba thaksi khasi naidaba khunaya mabdu oigadoribani Manipur suba nupilal ningsing thoram mayang Imphal anilongbi da su pangthokhi Women's Welfare Association amadi All Manipur Democratic Women's Association ani na pullaga sinduna pangthokiba palan thoram aduda AMDWA gi President CH Sundari
Women's Welfare Association ge President Y Sadhana, CWFI ge National Secretary Khetrimayum Santa, KSA ge President N Chetan, Khoman Laiba ki Lamyanba Kanglup Mayang Imphal ge President H Nehru, Mayai Lambi Sports Academy ge President TH Bijoy Yauna, masak naiba miyoi kya susarukya ki. Palan thoram adu ge manung channa Khoman Ningthau gi Khobamdagi Ani Longbi Fawba Ima kaya ge lamjel amasu pangthokhi. Thoramadu pangthokpagi matangda AMDWA gi Secretary A Asabalana haikibada matam amagi ima kayana laukiba thaudang adubu ngasigi mirolna ikai khumnaba utpani matam aduda thokiba nupilal gi ihauda iramdam gi ima kaya gi thauna lingjel utkibani lai oikraba ima kaya gi mafamda ikai khumnaba utpa amadi ngasigi mirolna ningsingjabani haiki Marip sahi marip pusu kare ba koi gi nupilan pangthokhi ba hawukhi ba se adubu ngasida laibo koi wahang di ngasi aikoi gi nupi singse ningkha tamba phangabra haiba wahang amala eba aikoi gi ningkha tamba gi kaino si kadai da leiri ge ba mafam amada salasu mafam amada salasu aikoi se ngasi su kari gum khudong thiba mayam amana punsilaga lei haiba sisi gi mayok ta aikoi na ngasi su lep leitana khongjing chingchili haiduna aikoi ngasi gi thauram sige Punsinaraga pangthokna bagidamagta akhoi thoramase pangthokpamni Rajya Sabha Citizenship Amendment Bill CAB passed tawkraba matung North East ki state singda CAB gi mayokta miyam gi khongjang changsinba leptre Assam amasung Tripura da hauzik miyamna hingsa yauna akanba khongjang kaya changsili Hiramasigi matangda TOMTV ge akhanaba pawdu mama nominasi Rajya Sabha Citizenship Amendment Bill CAB passed tawkraba matung North East ki state singda CAB gi mayokta miyam gi khongjang changsinba leptre Assam amasung Tripura da hauzik miyamna hingsa yauna akanba khongjang kaya changsili Assam lengak na ngarang numidang pung 7:35 dagi ngasi ayuki pung 7:35 fawba curfew lauthokraba matung ngasi su makata na curfew handokpagi wafam leitre Curfew manungda miyam gi khongjang sangsin beleptre ngarang numidang khongjang loisingna Guwahati da city bus ani private gari ani amadi crane ama mai thakhi khoisaunar ba miyamna Dibrugarh da leiba Assam gi chief minister Sarbananda Sonowal BJP gi MLA Prasanta Phukan amadi Guwahati gi lusingba Subhas Datta gi mayumda nunglangsinduna landakhi madugi matung inkan kanadana Duliajan da leiba union minister Rameswar Tele gi mayumda su miyamna nung khakta natana petrol bomb yauna langsinduna landakhi Guwahati gi Assam Secretariat mamangda miyamna khongjang sangsinbada pulisna tear gas amasung rubber bullet kapduna miyam adubu tankhai maduda paumi ani yauna miyoi kya asopan nangki seirak asida miyam gi ehulaksinaba lenga ki maikedi su Assamda army gi kalam manga deploy tawkibata natana army na flag march satpagalonena Assam gi district taranithoida internet service tingjin kray All Assam Students Union asu amasung atopa toan ba ethnic organization kun mapan galonena mafam kya da khongjang sangsilli Khongjang manungda highway thingbaga loinena lambi de tire amadi uwa kaya paisinduna mai thakhi khongjang singasina maram oirega miyam gi mahausa gi punsida chauna kaiba piri bank post office yauna atai business establishment sing thonglon khi tongan ba North East Frontier gi makha dalaiba train service kunma thoi lep khibaga loinena flight service sing cancel tawkhrai serak asida IPS officer Basker Jyoti Mahantabu Assam gi DGP oina puhan krai Hauzik fawbuda Assamda CAB gi mayokta khongjang changsinba mahiro yauna miyoi 35 asopan nangkrai soklaba sing adugi manungda Dibrugarh dagi miyoi 15 yauri seirak asida Assamda miyamna CAB gi mayokta khongjang changsilaliba si Congress ki thoinsin ani haina BJP na maral sirakli Tripura dasu miyam gi khongjang hanba leitre Congress party na CAB gi mayokta ngasi ayukta gi kaukiba pung 20 gi ban sathari Banasi Neso yauna students organization kaya na sogatli lenga ki maikai digi su army gi kalam ahum deploy tawkre Bharat ki Union Home Minister Amit Shah na Arunachal Pradesh chatnaba thorang toramba adu hauzik awang nungpoki state singda CAB gi mayokta sangsilakli ba khongjang singa sida maramoiraga yaithokre center gi maikai digi mari leinaba singda Assam amasung Tripura gi hauzik oiriba miyang gi khongjang asibu yengsinaba mari leinaba authority singda pauktak pikre amaromda Rajya Sabha da hauzik CAB pass tawkraba matungda opposition gi maikai digi yamna kan yaningdaba wafam pukhalakpadagi akan ba debate chathari CAB parliament pass tawkrabasu yaningdaba phongdoktuna AIULM amasung Muslim League na Supreme Court case file tawkre loinana AIUDM na su Supreme Court CAB gi mayokta case file tawnaba thorang lakhotpa hokre We the people of Assam are always in favor of every legal citizen of India who came to India
even from Bangladesh, even up to 1971, 25th March. But after that, we are not ready to take a single immigrant from outside. It doesn't matter which religion he or she belongs to. Therefore, we are ready to accept everyone in Assam who has come to India on or before 1971, 25th March. But after that, no one will be allowed to enter this state of Assam, and to claim that they are the legal citizen of India. This is the message from Huzai Zilla District Sahitya Sabha, and until and unless this demand is fulfilled, we will be continuing our agitation on and on. That's all. Makhatana hauzik Assam da miyamna citizenship amendment bill gi mayokta changsiliba khongjanggi akhanaba pawdam ama aikoi gi Assam gi pawmi Hemanta Moirangthemdagi lominasi. के फास्ट तौख्रबा मतुंगदा असम की अयाम मफमदा आर्मीना फ्लैग मार्च तौख्रे सेंटरना असम की इरांग असिदगी नाथोक चनबा पैरामिलिटरी फोर्स की ट्रूप्स लिसिंग मंगा अमदी कंपनी कुनमरी थाजिलखरे इरांग असी असुम कंसिलपदगी ngarang नुमिदांग पुंग तरुक मखाइदगी अककनबा मतम लेतना कर्फ्यू थादखरे खोसाउनरबा मियामना कर्फ्यू थुगाइदुना थोरक्तुना असम की चीफ मिनिस्टर सर्बानंद सोनोवाल की डिब्रूगढ़ लेरिबा युमदा लांदाकी अदतसु नतना कर्फ्यू थादरबा तुंगदा खोसाउनरबा मियामबु खुदुम चन्नबा होनबदा पैरामिलिटरी फोर्स अमदि पुलिसना ब्लैंक फायर कापसिलखना ngasi गुवाहाटी अमदि असम की अतै अतै डिस्ट्रिक्ट तरादा इंटरनेट सर्विस थिंजिन खरे लोनेना नेशनल हाईवे दा गाड़ी कया पंदुना लेरी अमसुंग ट्रेन की सर्विस सु लेफ्टना लेरी अमसुंग स्कूल कॉलेज बन कया तौख्रे कैमरामैन उत्पल बरुगलोइना हेमंत मोरांगथेम टाइम्स ऑफ मणिपुर असम Citizenship Amendment Bill gi mayokta khongjang changsinkiba MSU District Committee Jiribam amadi MSF Jiribam District Committee gi luchingba taruk police na fazin kibadu ngarang court puthoklaba matung judicial custody da remand lawthokibadu condition yaudana athubu matamda thadokadabani haina taksiladuna ngasi mahairoi singna Jiribam da sit in protest ki khongjang changsinkhre khongjang adu da saruk yakibi MSU District Committee Jiribam Vice President Mutum Malem Chanuna fazin kiba mahairoi sing pung kunmari gi manungda thadoktrabadi akan bakhongjang changsinaba sem sare haiba yauna wafum kaya phungdokhi अथुगो मतमदा कंडीशन अमत यावदन थादोकपियु अदुगा राइट टू स्पीच लैब लैबागने डेमोक्रेसी लैबागने मसिदा अखोइगी राइट सि मुनबिगनु धना असि नहान महेरोय हाजिनखिबा एमसुगी थोंगिसिंग अदु थादोकपियु मदुगी मतंगदनी राइट टू स्पीच लैबागने मसिदा khongjang aduda mahairoi singi mama mapa sing su saruk yakhe chap manaba dabi edu tawraduna Jiribam District Barak Circle amade Borobekra Sub Division da su mahairoi sina khongjang changsenkhe Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features mock tests, printed study material, hostel for boys and girls, van services. For more details, please contact 8787-307-245. Pakhong ama chalake. Chalune. Chahi amagi plan tawge haradi. Phau pambi thabiyo. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawbugi awaba lehendaba. School du da adum changnaina coaching tawhanba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam gi topper su puthokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years.
online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5522. Manipuri ahanba amadi adongi khwaidagi pamjaba satellite channel Times of Manipur TOMTV Airtel DTH ki channel number 646 ta fangbiragani. Traditional Healing Center adungai ipaipu haktaktagi chanaraklaba maite hidang laying jari iramdamda fangliba manamasing kaya sizinaduna side effect laitana laying jari hakchangi mari suba saru sayang samba amadi singli lonsinaba khaktanatana hakchang fagatpa ngamdana leiba kaya fagalhan mangamba laying ni ngasimag lengsin birau Traditional Healing Center, National Game Village Road, Lamfelpat 795004. Contact number 961-255-8587. India gi ahanba amsung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makhada hangdok seroi Valentina Fitness Center. Nupi khaktagi oiba nupaga punna sanamina bagi nuaitaba koiba amata leiroidaba jimni. Valentina Fitness, Kaisampa Junction, opposite Churachampur Parking. Mafam asida Zumba Gym, Cardio na jingbagi sanaba khudongchaba su phangbigani. Ayuk pung manga dagina numidang pung nipan phauba sanaba phangbaga loinana akopa marol gidamak Valentina Fitness Kaisampa Junction dagi khangbiba yagani. Lengsin birau nupi khaktagi oiba gym Valentina Fitness Kaisampa Junction opposite Churachampur Parking. Telephone number 9612058028. Break imatung da makata pa pizari. Manipur da CAB chana hanba yaroi haiduna khongni jangsin kiba MSU gi thaumi kaya police na fazinduna thamliba se pung kunmari gi manungda thadokadabani haina MSU na laingak ta cheksin wa thamlakli. Wafam asing asi DM University gi makhada laiba tongan ba college singi students union signa punna sinduna DM College of Arts ta pangthokiba pawgi mifamda GP Women's College Students Union gi General Secretary Khongban Tambam Anjali na phongdokibani. Pawgi mifamadu da Anjali na makhataraduna Lamdamasada ILP chatnare hairabasu CAB gi khayatagi yelhomi sing asibu mapung fana kanjaba ngamlagadra haibasi aikhoina kupna khanaba tangai fade ngai haki oiba nungai bada kai hena harau thokpa si tungda ikai ba nanglakpa yai amaromda MSU gi thomi sing police na fazin duna thamlaga CAB gi mayokta changsiliba khongjanga si hanthakigani haiba wakhalona du thadokpiyu madugi mahut tongan ba police station singda fazinduna thamliba MSU gi thomi sing adu condition amata yauduna thadokuna wari sanabana lenga kya chuma khongthang oigani karigumba thomi sing adu pung kunmari gi manungda thadoktabadi hauzik chathariba college sing gi semester exam sing fawba boycott tawbagi khongjang changsilakani loinana MSU na changsilakpa khongjang singda college sing gi students union singna mapung fana sagotkani maduda thorakpa afafata pumna maki daitya lengak na pugadabani haiki Masigi yelhomi kanbagi achoba thodang loriba luchingba sing asibu thajilaga ihawase namthagani habadudi kaidoningsu oithokpa yaroi hoi ekhoigi iramda masida ILP chatnabase ekhoina taramna okchei amasung harawa phauze adubo hariba ILP asigi mandungda ekhoigi yelhomi ase kadai phawba ekhoigi ngaklau chairak oigadoribano habado ekhoina thabal chongringai mamangda ekhoi hana khanaminaba ase ekhoi yamna maru oi MSU gi thomishing amasung satra singbo condition amata yaudabida thadokpira o haina ekhoigi megaidigi haijari kariguma thadorok taba taragadi masida tholokba afafata khudimak lengakna daita pubigadabani haijari amuka hana thagat All Manipur Press Association ampa lingkhat kiba chahi yankai surakpa changlakpa amadi nupilan ningsing numit kamari lenana ngasi Wangbal Old Age Home da laiba ahallaman singda khudol tamduna yaifam mangol nijakre Wangbal da laiba Old Age Home da pangthokiba thawramaduda ampagi Vice President Dr. N. Sarachandra, Vice President L. Manjit Sharma amadi Executive Member Hoping Toithongna President Member singoina sarkyaki thawramaduda wangangbada Dr. N. Sarachandra na hai Association ase lingkhat khibagi chahi yankai fawba haibasi lakliba chahi lisingani kungi November 13 fawba chahi amachupna pangthokadoriba sana fudongbagi thawramasi ahanba thada nupilal ningsing numit asida aikhoigi ahalaman singda khurumjaba fangba amadi yaifa mangal nijaba fangba si laiba kyamna fawbani haiki
ꯑꯩꯈꯣꯏꯒꯤ ꯆꯍꯤ 50 ꯁꯨꯅ ꯍꯥꯏꯕꯗꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 13 2020 ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯔꯛꯀꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13 ꯁꯤꯗꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯖꯔꯤ ꯃꯊꯪꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯣꯉꯥꯟꯕ ꯂꯩꯔꯤ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯥꯔꯆꯀꯤ ꯇꯥꯡ 8ꯒ 9ꯒ ꯑꯁꯤꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯦꯗꯔꯦꯁꯟ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯣꯝꯗ ꯂꯩꯕ ꯑꯍꯜ 50 ꯔꯣꯝꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯈꯤ ꯂꯣꯏꯅꯅ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯆꯥꯃꯤꯟꯅꯈꯤ ꯇꯔꯥꯃꯥꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 9 ꯁꯨꯕ ꯁꯦꯁꯟ ꯊꯥ ꯑꯁꯤꯒꯤ 19 ꯗꯒꯤ ꯍꯧꯔꯒꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯅ ꯂꯦꯞꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯊꯒꯗꯧꯕ ꯅꯤꯡꯊꯝ ꯃꯤꯐꯝꯁꯨ ꯑꯣꯏꯔꯤꯕ 9 ꯁꯨꯕ ꯁꯦꯁꯟ ꯑꯁꯤ ꯇꯥꯡ 19 ꯒꯤ ꯑꯌꯨꯛ ꯄꯨꯡ 13 ꯇꯥꯕꯗꯒꯤ ꯍꯧꯒꯅꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯑꯣꯔꯕꯤꯇꯔꯤ ꯔꯦꯐꯔꯦꯟꯁ presentation of business advisory committee report amade introduction of government bill laigani session adugi numit nini suba tang 19 dana wahang paukhum presentation of committee report amadi other business laigani aduga 9 suba session asigi aroiba numit tang 10 dana wahang paukhum other business amadi consideration and passing of government bill laigani hairi Chamaga supna manga suba haipai rani guiding yugi mapok numit amadi Marifurak suba nupi lal ningsing numit kamari lenana ngasi mantripukida laiba rani guiding yu park ya koi mafam sing Kabui Mother Association amadi Tingkau Ragawang Chapriyak Chabon Farm TRCC MP Manipur na sinduna sit sengmagi thabak chathakre Lamtu sengbadu da sarugyakiba TRCC PM gi Education Secretary Kambui Gangmaina haipai rani guiding yu gi chamaga supna manga suba mapokumon thorangi mangoinana Park asi lunana na thamnabagi pandamda sit sengbagi thabak asi chathabani haiki mayam negi youth mayam ama laraga akoi tingkau rogong chaprek chabon phom haiba youth organization asigi makha asida akoina mayam asi laraga akoi haipai rani gaidiliu yamna phidam ningai oirba freedom fighter mahakpu akoina value tausi amasi magi ideology mayam asi follow tawraga akoi gi youth ki role asi yam lei haiba takpaga loina nangasi gi social service asi pangthok charibani Kamagi General Secretary Ranjita Golmaina, Rani Guiding Lugi Pongnafam Uriba, Nungkaudo Ladiba Ningsing Kubambu, Kolumdoi Suba Assam Rifles Amadi Guiding Liu Foundation na Mamang Tagi Taratareta, Tugairam Badu, Miam the Mayek Sing na Kanganbio. Nauna Kubam Sana Batarang Lokat Oirabasu, Puariga Sagunari Bama Famadu, Tugai Haning De Haina Fondoki. Rani Guidilu Foundation Che, Nagaland base neba. Moiga 23 Assam Rifle Kaimai gi posta taba as in collaboration with Rani Guidilu Foundation. Mabani asiga without consulting village authority the consult of the bida herakaga masi Rani Guidilu gi mong pampona pam lamdam da leiribaneba matam lei asai koding de ira thawni tawra tawriba mafam masi desertion to bibaneba yamna violent oiba dismantle to bibaneba magi mong pam de phajana thambi kredana natbidi in a proper place tourist myamna laga zu amana laga zu phajana mafam sana thamse haibne da aduna tbida traditional ritual tawriba mafam jida moina thugairaga thamba laite haibagi type to tawriba se yamna penjade phongdok chapni ngase yo phone ke ba pauche singda kari kari maru ba pau yaw ke ba habdu mayam puna khambinase Lamjingba Times MSU gi Bruce Pebam yauna thomi sing tha sigi tara humdoi fawba police custody de remand lauthokre miyam na hotnaraga BJP na mana laubugi thawong ikai ningai ni Dr M Nara poknafam ngarang dagi Manipur da inner line permit chatnare ILP chatnare ihole piro Chief Minister Rajya Sabha da su CA bill passed okre Sangai expressed Assam da mai hore kunmanga sokre curfew thamkre internet thingkre ngarang dagi Manipur da ILPS chatna bahore Parliament mifam loiraga NRC hoge khali Chief Minister Naharol gi thodang The Gazette of India extraordinary da Manipur da ILP chatnare haina phongkre ILP chanara bana citizenship amendment bill gi damak miyam na waningai oidre Chief Minister Rajya Sabha dana CAB pass tawkre Assam dana matam kaktaba curfew thamkre Huyen Lanpao Akan mamong da yetnaraba matungda Rajya Sabha da su CAB pass tawkre CAB gi khongjang kansilakpadagi Guwahati da curfew thamkre Manipur da inner line permit chatnare
ILP chana hangani haina Home Minister na thamkiba wafam thabak ton thoktuna gadget phongkhrei harau minasi Chief Minister. Ichel Express Manipurda ILP chatnaragani haiduna gadget notification thorakrei. Aikoina yelho missing kanjanaba ngakchanaba official oiba che fangi fangde haibigi chayetnaba du leitre Chief Minister. ILP chanarakpa miyamgi khona jamanani Lup Singh. Congress na CAB gi mayokta lepkani Mangi Babu. Ningtham mefam numir humni pangthoklagani. Ibraibak Manipurda ILP chatnare haiduna gadget notification thokhrei. Border area da mitop changlakpa thingnanaba thabak lokhatlagani. Agitation da violence yaubusing FIR palagani. Laingak paiba singbu tumit kumna uraga ngangba tolerate tawraroi. January 9 gi general strike sagutkani. Aroi bada maroi paw mukana. Manipurak suba nupilal ningsing thauram Manipur gi wangma yauna mafam kayada paksana pangthokhrei. Manipurda nisa sijanabagi chang khangongdana wangkhalakliba si thinghongnaba ahum suba nupila lama mathau tarakle haina Chief Minister N Biren haikhrei. Amade CAB pass tawkrama matung North East ki state singda CAB gi mayokta miyam gi khongjang jangsin belep tree Assam amasung Tripura da hojek miyamna hingsa yauna akanba khongjang jangsili. Hauzuki oinadi matang asida Manipuri Paw losinjare paw mieng tabiriba mayam punumakpu ASHAPRIYA mukana khurumjare.